lamphel police station ki manung channa ngarang numidang pung nipan khara helakpa matamda masak khangdaba miyoi kharana tera sapam leirakta leiba sapam kunjagisor ls kebagi yumda hand grenade amalang silambata natana nongmai round kaya su kapsilam le hairi bom adu pokhai haudrabasu nongmai kapsilamba aduna maram oiduna yumgi thong thongnawgi glass khara akai atoi thokre Thoubal Moizingdagi chahi mari da ngairiba RIBASH Khan gi misi da cheneba miyoising Manipur lengak na pung kun mari gi manungda puthoktrabadi misi asiga mari lainana semkhiba JSC na state asida leiriba tongan ba CSO singi matenga loinana akan makhongjang sangsilagani haina lenga ki pukning chingsilakli Humdrani thoi suba Republic Day gi thorom state ki thakta Kangla gi awang thangba gate tagi changlaktuna mai pak ngarang pangthokre tongan ba department kungi devlo yauna apunba contingent nifuni pan gi salute Manipur gi governor Dr Nazma Heptula na okay Manipur lengak na mapungoy na sinduna Kangla da pangthokiba humdrani thoi rak suba Republic Day gi thorom aduda Chief Minister N Biran magi Council of Ministers sing MLA sing amadi police amadi civil ki makok thongba official kayana sarukya ki BT Road laiba Congress Bhavan da so humdrani thoi rak suba Republic Day gi thorom amadi freedom fighter RANI GAIDINLIU gi chahi chamaga supna taruk suba mapok common numit palan thoram pangthokre Manipur Pradesh Congress Committee MPCC na sinduna pangthokiba thoram aduda MPCC gi President Gobindas Konthaujam CLP gi luchingba o ibobi CWC gi member Gaikhangam MLA sing ex MLA ex minister sing amadi party gi luchingba sing amadi member kayana saruk yakhi Laikhidraba freedom fighter RANI GAIDINLIU gi photo da CLP gi leader o ibobi na luchingduna laisu katuna ikai khumnaba utki Amaromda Jailarong United Front na sinduna RANI GAIDINLIU gi chama subna taruk suba birth anniversary amadi humdrani thoirak suba Republic Day gi thoram Kangpokpi district ki Paundaijang khul gi church ta pangthokre thoram aduga mari lainana Jailarong Wound Assam Manipur gi president Athwan Abon Maina India gi machu ahum gi firal singkhatki Maming Lady freedom fighter RANI GAIDINLIU gi chama supna taruk suba mapok numit ningsing thoram mahaki pokna pham lamdam luangkau khulda ngarang pangthokre luangkau khulgi khunjasing na sinduna pangthokiba ningsing thoram aduda Rongmai Naga Council Manipur president Ramkung Pamai amadi RJHA gi chairman Kelungbe Jinmei Anina chief guest amadi guest of honor oina saruk yakhi Laukhau pantha matungda pangthokba Jailarong Furup ki oiba khwaidagi chawba kumhai gangai kumhai ngasi state level gangai celebration committee na sinduna palace compound da leiba iboyama sumang lela sanglen da ngarang pangthokre loss of religion is loss of culture is loss of identity haiba thim da pangthokiba kumhai adugi saruk ama oina Furup asigi ishor oiriba haipau tingkau ragwangda mai lamphai katpa ho hoing sonba amadi zaupan Kaimai Katpa Amadi Natki Oiba Jagoi Isai Utpana Thoram Adugi Mapungoi Saktam Oiki Nakalamaramda Ngarang Kabui Yunan Manipur na susinduna Sombung Turel Wang Madalaiba DUIGAIPANGJANG Kabui Village da su stat level Kabui Gangai Pangthokre Thoramadu da Sombung GP gi Zila Parisat I Robin Chandra Singh Kabui Yunan Manipuri President Dr K Hira Kabui Economics and Statistics Manipur gi Director K Faizona amadi khul asigi Hetman Pauzoklung Longmai Kabuina Mathang Sitna Chief Guest President amadi Guest of Honor Singoina Saruk Yaduna Pangthokhi Haukiba January kunmari lisingani kunmathoi numitta Kongba Bazar da laiba Siam Pukri da ahal ama ising da Iraq naduna Lairambadagi Special Commando Unit ki SUBEDAR LAITONJAM BIBEKANANDA na Thauna phana ahal adugi thawai kankhiba adubu ikai khumnaba uttuna ngarang WYLCO Kongba Bazar gi maikaidagi tobimal khangba utpa oina mahakpu brave police officer haiba mingthol piduna ikai khumnaba utkre nakal amaromda L Tombi Memorial Cultural Academy gi maikaidagi su mahakpu okpagi thoram ama ngarang Kongba Bazar da laiba academy asigi sanglen da su pangthokre Thoubal District Veteran Table Tennis na semkhiba chahi taret mapung pharak paga loinana Association asigi taret suba foundation degi thoram ngarang Thoubal wang mataba da leiba TDTTA gi
indoor hall da pangthokre loinana annual general body meeting pangthoktuna lakadaba chahi ahum phawbada Thoupugadaba Anoba office bearers sing amadi executive committee members sing khankre Thauramadu Thoubal District Table Tennis Association Vice President K Michael Thoubal District Veteran Table Tennis Association ki President Al Mohendra amadi Veteran Table Tennis Association ki Founder President W Profulo na mathang sitna athoiba mithunglen sing oina saruk yakhi